अहानबदा यamna maruoiba update khara thamjage Supreme Court na ex Chief Minister N Biren Gillik oikhiba irang asiga mari leinaba audio clip examination tawkhre ngasi Supreme Court na mitei amasung kuki gi marakte thokliba irang asiga mari leinan irang asi hanagi Chief Minister oiramba nokthum Biren Singha na thokan bani haina maral siriba lik oikraba forensic sil tawduna paikhalak report audio clip adu examination tawkhre hairi Supreme Court ki Chief Justice Sanjeev Khanna amasung Justice Sanjoy Kumar gi bench ta ngasi Solicitor General Tushar Mehta na phongdokhiba hiram asiga mari na kupna thijile bench asinam Mehta gi submission taraba matung mahakpu official singa ningthina tanarba matung update oiba report sing bench asida sahi asigi July kungama thoida makhata na sathagadori ba hearing da pukhalak kadabani haina pautak piki hairi leak oikiba hanagi Chief Minister N Biren gi audio clip adugi matang da court asina monitor tawduna special investigation team SIT na probe tawhanbiu haina NGO Kuki Organization for Human Esna Advocate Prasan Busan gi kutang da Supreme Court na file tawraki bani hairibo audio clip adu da Chief Minister oiramba N Biren Singha na phongdoki bo wafam ni haina maral siroduna Manipur da thokliba irang asi N Biren Singha na insin dona thokan ki bani haina maral siki petition adu da asumba laboratory singi report matung ina oikibo audio clip sing adu hanagi Chief Minister N Biren gi khonjel da sama da 93 mes oiri hairi adubu Mehta na private level sing na pirak per report sing da thasani ngai oide haina tawriba charge adu yaning da phongdoki NGO na phongdoki bada minute nifuga nipan sangbu audio recording adu 2024 gi August thada leak oiba horokiba former CM N Biren gi makhoni haiba audio clip adu da center na kuki taba mafum sing da attack sing chathaduna misimina thokhanduna amadi amang ata sing paksan thoknabagi wafam sing palli haina charge tawri ngase sambit patra imphal thungdare Anouba Sarkar semba yauna party gi aruba agenda sing khana gadori BJP gi North East in charge ki thawpuri ba sambit patra ngase Imphal International Airport thunglaki ba loina kuki gi BJP MLA unaduna wari sanana bagi damakta Surachanpur district ta khongsan khre hairi sambit patra na president rule thamli bi Manipur gi state la lakli asi Manipuri state Anouba BJP lengak ama semna bagi damakta BJP gi MLA sing wata na ba amari atai maru iba party gi agenda sing BJP gi makok thongba singa pamina duna khana nainagani hairi ma ngasi Imphal International Airport ta hek thunglabaga BJP Manipur gi General Secretary K Sarat Kumar amadi State Unit BJP gi Karyakarta sing taram oklaba matung helicopter Surachanpur gi damakta kongsan ki mahakna Surachanpur da kuki MLA sing unaduna hawsik oiriba kuki taba mafam sing gi matang da wari sanagani amadi sathaba hukraba santi gi wari adu da MLA sing gi oiba firep sing khangdokani hairi sambit patra gi Manipuri kongsan asi ruling MLA kunga mathoina Manipuri State asi da santi amadi tang dulai taba hanjilakna ba Anouba rengak ama semna bagi damakta Prime Minister Narendra Modi amasung Home Minister Amit Shah da tongan na pisen ki Sithi Singh adugi matung tarakpani mamang tha April kunga mapanda Prime Minister Office amadi Ministry of Home Affairs ki kotang da PM Modi amasung Amit Shah da pisin ki Sithi adu da BJP ki oine MLA taraga humdoi NPP gi oine MLA ahum Naga People's Front gi oine MLA ahum amadi Independent MLA ani khuyak pi ki hairi pisin ki Sithi adu da MLA Singh Manipur da santi hanjilak ki hairi badi popular government ama lai haina phongdoki sambit patra ngasi Surachanpur MLA amadi BJP leader singa wari sanarba matung Imphal da amu halaktuna BJP legislature singa wari sanagani hairi sambit patra na sahi asigi February thada Manipur da laklam khibani matam adu Chief Minister oiramba N Biren Singha na CM phamdagi resign tawkraba matung thadagi tarag humdoi da Manipur da BJP lengak president run thamjilaki bani adu Manipuri State Assembly gi tam asi 2027 phawbani hawzik assembly asi suspended animation oina thamli Israel ki khwaidagi chawba airport missile attack tawkhre Israel ki khwaidagi chawba Ben Gurion International Airport ta Yemen gi Houthi militant group na ballistic missile ama kapsenduna attack tawkhre air defense system singna kayarak hanangak thukna bohona badang ngamdaduna paisilaki ba missile attack ki thawdok asigi matung da Israel gi defense minister Houthi gi mayuk ta saruk tare thukna khut hangani haina wasakre Houthi na kapsilaki ba missile adu makoina hek claim tawkhiba hypersonic missile oigadra haina signary missile adu launch tawkhre haiba khanglaba matungda Israel gi khamthengna sophisticated oiba air defense makal kana mathang ngak thokna bohona ki adu buthingba ngamkide missile adu airport ki perimeter maningda lambi sangpham amagi manakta tasimduna pokhai ki amasung sauna tawthoki hairi Houthi gi ballistic missile attack adu da miyoi nipan si ki haina Israel gi National Emergency Service Magal David adom na report tawki aduga mathangi update asina Pakistan sawgatunu wangang lubmi kuntrag mapan hawzik jail da lairi
Pakistan Shaugatuna Wangam Gumi Ematalem Nataro and Besara Fangani Haina Assam Chief Minister Hemanta Biswa Sarmana Pongdokre, Havzik Status the Pangtok Panside election Gamari election ready Emma the Hemanta Biswa Sarmana Pelgam Terror Etekimatung the Intiagi Lehau the Popa, Musing na Pakistan Shaugatuna Wangam Lubami Makata na Pagat Palip Tree. Makoi Manung the opposition ki MLA Ama Yauri, Nasisu Makatana, Hosai Emadi South Salmara. Malkasar district ke miyo ani emagasu Pakistan saugat pawangang lubagi de makta police na pagat kre hauji pawu de Pakistan saugat pawangang lubagi de makta miyo kuntra ka mapan pagat tuna jail de lairi makoi luina mak logi khutagi nathok pa yaroi Pakistan jindabad haine lawo miyo singi Makhong Tudekani haina Pakistan saugat pa miyo singbu warning tauki aikoi gi Prime Minister Modi amadi Indian Army bu saugatuna malim gi laimai sing de lairiba terrorist singbu matik saba dandi pihan gadabani hairi Pahalgam terror attack ta laikhidraba naval officer gi loina bida social media platform da attack torok pasi laibak thibani haina NCW da Neikhre Jammu and Kashmir gi Pahalgam terror attack ta laikhidraba Indian Navy gi officer Binoy Narwal gi loina bi Himansi bu support over the National Commission of Women NCW na Himansi gi ideological expression ta nungai taba pokhan basi kari gumakal amata yabang ngamroi haina commission asina phungdokre Pahalgam terror attack ki matung tarak pada Himansi na han bu oina social media da pirak ba comment amata miyam gi thogduk aduga mari lena Muslim na tragana Kashmiri sing da nungsi da wahai sing comment tawdana ba appeal tawki Binoy Narwal amasung Himansi ani asi sahi asi gi April kungani thui da thoki ba Pahalgam terror attack ki sayur amagi mamang Hongkibani, Makoi ani Jammu and Kashmir ki Pahalgam the honeymoon Lakibani aduga numit adu the terrorist sing the Binon Nehron ka loina atay tourist kuntaruk ka loina Decent Tauraba Matung Yamna anak pamapam amadagi nung maina kaptun hat kibani hauki basagol sen numit himan sinam haki oiba emotional appeal amamiyam the laikitaba haki mapuro oiba Binoy Nehwal gi damakta haki thawaina santi oina lainoi damakta isora thomin nobiyu haiduna mahakna pamjabadi miyam Muslim amadi Kashmiri sing da taina duna lairiba si tokpi duna santi oina laimina phona si haina appeal tori Himansi ki comment asi da social media platform da tongan pukning wakal sokhan beya ba comment pirapa horakibani social media platform da Himansi ki comment ki mayuk ta pinaragli ba comment sing asi NCW na haksin lo ba galoina thawong asi condemn taw ba pangdoragli NCW na extra poster rokpa comment amada Lieutenant Binoy Narawal laikhidra matung haki loina bi Himansi na pirakiba comment ki mayuk ta social media da mahak target tawribasi yamna haksina lo ba galoina na laibak thibani haki nupi amana mahaki oina ideological expression da miyam na pukning wakal nungai ta pokhan bai basi kari gumba hiram amata ta yabang ngamloi hairi penen asina makha taradun hai yaning da ba amasung yaning da ba phongdok pa asi phajaba wahida constitutional right singi manung da tawgadabani National Commission for Women and nupi singi kai kum na bangak to na thamnabagi thabok sing paikha to na lagli Nation asigi mipum khudimak na Pahalgam terror attack adubu yaning daba amadi nungai taba phongdok pagum NCW na su phongdokli adubu khwaide ki nungai tribadi Binoy Narwal asi terrorist sing na numit adumakta ta mahaki dharma hanglabu matung anak pa mafam dagi nongmai na kaptun hatkiba asina commission asina phongdokli Thasigi manung da MLA sing punsin tuna mapung phabalai ngak ama semna bhon argani Ramesor saliba thasigi manung da MLA sing punsin tuna mapung phabalai ngak ama semna bhon argani haina kai rawesigi MLA Laurembam Ramesor na phongdokre wafam asing ai ngasi kai rawesigi manung sana laiba kyam gai khoirom laikai kyam gai dispensary lairak amadi kyam gai mai laikai da nauna saba mera pai bigi sanglen sing saga bagi thoram da phongdoki bani mahna makata radun hai manipur gi ngasi oiri fem asida mapung phabalai ngak ama thambiu haina Miyam gi kholau khak natana mihut sing gi su kholau ni lamdam asigi leiriba tanfam asida BJP MLA sing gi marak ta khaibung tana dun mapung phabalai ngak ama sem bangam da bahaiba asi leibak thibani hauzik manipur gi oiriba pibam amadi miyam na thengni pa wa sing asi yenglaga miyam gi mihut sing ni isa gi lanai gi nungaina da ba amadi sauning bupumba Nathai namlaga tungi mirol gi yenglaga mapung phabalai ngak ama semna phona minasi mapung phabalai ngak ama semba tangai fadana MLA kuntra gi mathautai haujuk phawde MLA kun gu humdoi di amatu oina punsin dun laire wat horiba MLA taret asisu punsin na ba angam bathak to honari atubu matam da center na lengak semlak ta batar bu su state asigi MLA sing amatu oina punsin dun lengak semna ba Semna ba Governor Ajoy Kumar Balhada claim waka cheron langkana ba thorang lokha ling nasi Manipur da thunglaki ba BJP Northeast in charge ki khongset asina state asigi national highway sing sathok chasin yadana leiriba asi yanna ba honaram gani haida bagi thajaba chauna lei haina mahna phungdoki nakalla ma romda peace and integrity committee kam gai gi convener CS Megasan ron hai ki bada Pahalgam terror attack ki matung da center lengak na leiba asida illegal oiba Bangladeshi amadi Pakistani sing leiba yaroi haina akan ba warol thokliba asigi manung da Myanmar da gi Manipur tamna sangsilak liba
illegal immigrants sing asisu konsin biu haina phongdoki mahakna hai ngasi lebak asida terror attack kaya satharak liba asi illegal immigrants singi khujil thaurang haktani home minister ni lokra liba khongthang asimak thagat ningai ni masimakna manipur sangsil liba illegal immigrants sing bu taktorakani haibagi thajaba thamli haina phongdoki aduga aroibagi update asina NEET exam ki question paper lupa lakh nifu do yolamba mari leinaba Rajasthan police na miyo hum phaduna thijinba hukre ngasi pangthokliba state NEET UG gi mari leina ngarang exam asigi question paper candidate khar lupa lakh nifu do yondun examination asisu scam thokan na bahot naramba miyo hum Rajasthan police na fare Rajasthan police ke special operation group na hiram asigi mari leina Joypur dagi balwan sahi kuntaret Mukesh Mina sahi nifu amasung harda sahi kuntrak nipan miyo hum asi phabangam ki bani hari police ki investigation matung ina hana hairiba miyo hum asina mahiroi amasung mahaki imung manungsing Gurugram da produktuna haukiba irai numita hairiba senpam asi demand torokibani adubu mahiroi aduna question paper yenge hairuba da miyo hum aduna yakide hairi miyo hum aduna question paper adu yenge haiba yadabagi imung manungi special operation group SOG da contact tawduna hairiba miyo hum asi haukiba thangja numita phakibani the national eligibility come entrance test NEET UG asi lebak asigi state pumbada mai pak laba candidate singna medical college singda admission tawna bagi damakta pangthoknari atopa thaudok amada NEET experience singdagi medical college exchange longna bagi damakta sel loramba miyo mari amasu phaba ngamle haina official gi source amana hairi Bhubaneswar da special crime unit na hawki bathang junumita faki be miyo mari gi manungda ani di Orissa dagi ni haina commissioner of police SD Singh hana phongdokli police commissioner asina phongdorok pada miyo mari asina medical experience singdagi makoi gi mahutta atopa miyo ni mahut sinduna exam masi thanda bagi damakta yam laba senpam sing lau khibaga loinana aspirant asi mai pakhanduna medical college ta admission tawgani haina thajaba supiram khayadi police na farba miyo sing adu Jharkhand dagi Priyadarshi Kumar Bihar dagi Arvind Kumar amadi Orissa dagi na Sunin Sumtre amasung Rudra Nain Beher ni hairi police na hai gengkhupu asna candidate amadagi lupa lakh kun dagi kuntra power logi hairi pung ahumgi matam oi NEET UG exam asi ngasi nungthin pung ani tarak pada lebak sin bathungna pangthok tena nation asigi medical tamning mahiru sing medical college sing de exam asi pass tawro matung admission tawba yaragani mamang sahide exam asi me manga da pangthoki adubu Bihar amasung Rajasthan state sing da sauna question leak oiki haiba matang da national testing agency na miyoi kaya phakhiba su leikhre